Hairok Block Congress Committee Hbcc na sinduna chahi khudingi pangthoktuna lakpagum ngasisu Hairok Assembly Constituency gi Shikhong Muslim Delaiba Community Hall da Grand Iftar Party pangthokre Islamic calendar gi senglaba Ramadan thabumama chara helaga numidang chara henba loisinbagi chamin thakminabagi thoram aduda hanagi Minister Moirangthem Okendro amadi Hairok Block Congress Committee gi members singsu sarukya ki Iftar Tharamaduga Mari Lenana Hairok Block Congress Committee gi Shikhong Unit ki President MD Kiramat Ali na Fongdorakibada Iftar gi Tharamasi Islam Lining Chatpa Singi Ramadan Mubarak tha loiramdai manung asida pangthokpa thoram amani Iramda Manipurasi Furup Kanglup kayana punna khundaduna laiminaba lamdam amani Masida Kanglup amagi harau kumai lakpada amana amagida saruk yaminaduna punna nungsi chana na laiminaba amadi laiminari haiba adu utnabagi pandamda ngasigi Grand Iftar gi Tharamasi pangthokpani Grand Iftar gi Thauramasida Shikhong Khunaugi Khunjasing Maulubi Maulana Singh na punna saruk yaminaba amadi asigumba Thauramasi pangthokpada achouba thaudang laubiriba hanagi Minister Moirangthem Okendro amadi Hairok Block Congress Committee gi Thomi Singbu Hairok Block Congress Committee Shikhong Khunau Unit ki maikaidagi hainingai leitana thagatpa fongdokchari loinana tungda asigumba thauram kaya pangthokpa ngamduna aikoi amato oina nungsi chana na laiminaba oihanbirasanu haiki Nasise akoigi Hairok Block Congress Committee na simbiraga akoigi Hairok Kendra sigi manung chanda lariba Shikhong Khunau haiba khungang asi akoigi polling station ani na sabani adu polling station gi wafamje tongana thamaka ga akoigi Shikhong Khunau kunjigi oina akoigi Ramzan Mubarak hujik chaliba thasida akoigi Ramzan thagi losilakpa tanja haijiba tare asinimi haribi ngare loidoba hariba tanja sida akoigi nuksijaraba akoigi ana akoigi former minister Sri Moirangthem Okendra mak masamaksu yaubiraga akoigi ngasigi Grand Iftar gi program ama akoi pangthokjabani haiba program sida pangthokpasida akoigi laibiriba akoi khunjigi praja sing ayamba hallaman sing aduga akoigi ulma sing haijiba tare Marubi Maulana sing loinamak su yaubire aduga akoi khunjigi praja ayamba su loinamak saru yabire aduga aigi migi haiba tidana akoigi haiba saru yabiriba khulima ko ina hanma bakta thagajba fongdokchari loina ngasigi thauramsigi mapung oiba akoigi pandamdi akoigi Manipur se akoigi tonga ba jati kyana khundaba lamdam oibanina akoigi amaga nuksinana hingminaba amana amagi harau kumaida yaubinaba aduga chamin thakminadana akoigi nuksinana hingminari haiba adumba pandamduda akoigi ngasigi thauramasi pangthokjabani aduna asigumba thauramasi pangthokjaba matamda saru yabiriba khudingmakku akoina thagatpa fongdokchari aduga akoigi Thauramasibu sinbada mapung oiba thaudang lobiriba akoigi Sri Moirangthem Okendra former minister amadi Hairok Block Congress Committee busu akoigi unit Congress Committee gi maikaidagi Shikhong Khunau gi maikaidagi akoi haingai leitana thagatpa fongdokchari matungda asigumba thauramsinga che mapung phana sinba ngambagi pangan akoigi alana pibibo oisanu amasung akoi nuksina chanana akoi tung koina akoi himinabo oisanu hai wafamse aigi maikaidagi thamjai aigi mingse Muhammad Kiramat Ali aduga akoi Hairok Block Congress Committee akoi committee sigi Shikhong Khunau Unit ki president oina leijabani